Huzik security advisor khoi unified command pai akoina khoi mayam na khwaidagi langtakna riba huziki kari unified command gi action che ade security advisor pari basina lowdri bas kari gi no haibagi ngasi tasena khangba ngamakta sengna huzik state forces ngasi ani sire adagi sokpa mayam yaure huzik makoi se kari phibam da leiri bano more manung sida makoi state forces leiri bas safe oidabra oidibra haibagi question do hangning bagi damakta huziki Kuldeep Singh unazarure adagi nahansu kuki terrorist singduna khulai पायरब सिंगदुना अखोगी मिचम प्रजा मरी अमा तमथिना हातोपी खरबने अदुना अदुगी मतंग दसु याउना ngasi kari huji manipur da thani pan hen thok bi masang se kyam kuina khanga gi legi doino state forces mayam state forces ngasi sokpa yoksal abani haibadi makoina pariba khulai mayam da chumnagi nongmai macha ama adi khoi village protection ngakna bagi pot natre helicopter bo kaptha ba yabagi pot yaure haibagi source phangabani adu taragadi cd war ne ba atopa country dagi for war ne adugi matang hangje ai jangja matamda hujik sar kyam kun ngai bi doino unified command pai bi bani adu si pose kyam leidun hai matamda mahakna phongai base ai unified command si ai tomda pai ba natte kaina ama haidai hai unified command si ai tomda na pai ba natte adu kai tare cm na su call to bai hai bagi pot na thame adu unified command somna leidi hai du somna gi thaidok bagi du to bigano somna pai de hai du gi poto hai bi ro hai matamda mahakna hai bada akoi gi hujik leidi ba mapan dagi changjal haibase khangaba natra uzgasigi officer amagi voice viral oiba matamdasu mapandagi burmis yaure pdf bapari burmis yaure state forces attack taw muthat naba tawre haibase viral tabiram bai adudi tadri hai aduga nasai video amdi ubirabra aidi kuki terrorist singduna assam rifle da nang kaigumba kumdar agadi nang kap kani hai central forces tabu kap ke harba moigi terrorist sing yaurabu da kari phibam lebi gano hai matamda makoi khangi adugi di ure aduga kuki lairiba militant singduga civilian सिंसिगा मिक्स तौर लेग्रे अदुना मिक्स तौर लेबनिना याम कन एक्शन दो लखोपदो यादबगी नेचर अदुदा कइनो हाइबिदिस बदुदी टेररिस्ट सपोर्ट तौरिबा मीदुदी दुम मोसु टेररिस्ट तारबने बदुम सेंगना हारबदी अदुदी लॉ एंड ऑर्डर की मतुंग इना करिगुंबा आतंकवादी ग्रुप अमा सपोर्ट तौतादी मोसु आतंकवादी दुम तारे अदुदी तौबा यादेब्रा हाइबा मतमदा महाकना हाय अदुदी याय अदुगी अदुबोगदा अकन कन्ना एक्शन लौबगी दमक्ता असम राइफल की कांगू दैदी लैरिबा फोर्सेस की कांगू लाकबदा ऑर्डर पीग्रबने मोय दचिन हाइग्रबने अदुदी हाइग्बदुदी मखोइन अदुदी सचिन हाइबा हाइसिदी मखोय अदुदी सरना गांगबा इंद्रेना लौ यारब्रा ना हाइबा मतमदा अदुदी नते मखोय परफॉर्म तौरी ग्राउंड रियलिटी की पोतो खंगबने ना अदुदी सर केनोमता हाइगे अखोय थान निपान हेल अबसिदा सर केनोमता हंगजगे मपानदगी चंगजलकपा एक्सटर्नल एग्रेशन अदगी मपानदगी चंगजलइबा यावरे हाइबसे सरना यानिंगब्रा यानिंगदेब्रा अंतक अदुगी statement amtang pibiu haiba matamda mahak adudi haiba ngamoy adudi ai huji mahaiba proof laitri kanana no sir proof pi doi se loima khangaba ngatani angang masabo khangabni mapane changjalak ba yaure external aggression yaure ji khangabani adudi sir thani pan henjalak la sibo sengna haraga di sir thani pan henjalak libu sibo mapan dagi changjalak pa yaudi haiba isa khangda taragadi adudi sir na yam chawa power am paraga phammi sibu sir adudi sir na angang machabo uraba khangaba pochida habi sir na ba adui poto haiba ngamde hai taragadi kumai hai duino kari no hai matamda Pakistan ki terrorist na chaman to poto makoi kurki terrorist barmane changjal pasina tawrabani aduna sarkar phare sina si oigre huji akhoi hamjari base huji phongphong saba pochida state police force huji lairiba leitabagduna amuk mi ani leigita chu yam nungai ta sigi pota su sana commission semgadabni kumai semi bano adagi nahan siri bada suju central forces ka 200 meter dang khena na paw leirabani adu taragadi 200 khena leiraga security leire na masa thabak sinthal tawba chacharuraga makoi kuki terrorist sing sina tamthina hapiba adu su central forces na 200 meter khak na leire har kanadi si matana kai haningi har matamda sigi namutadi inquiry ma commission ma tawrani adu khoi khangi hai adu taragadi sakenom taisage huji phongphong sari पोछदा हुजी कोई मनी स्टेट फोर्सेस मनी हुजी मोरे द लरिबा सिंगसे मखोय से सुमाइना दुम थादो अदब्रा मखोय से सेफ ओइरब्रा सिगी रेस्पोंसिबिलिटी सन लौब ngमगद्रा ना हाइबा मतमदा मखोय दे आर सेफ 100% मखोय फोर्सेस में आमदुना याम कना येंजल्ली दुम थादो अदब्रा मखोय से सेफ ओइरब्रा सिगी रेस्पोंसिबिलिटी सन लौब ngमगद्रा ना हाइबा मतमदा मखोय दे आर सेफ 100% मखोय फोर्सेस में आमदुना याम कना येंजल्ली अखोय सेंट्रल फोर्सेस में आमना मखोय फजन
yengchalo haibagi order lei adubu man hai ise kapna bada karigumba haibadi khoi war ni khoi sidi kenoni khoi kapna ribani manungda thoi bani disturbances thoi bani aduna karigumba sida asiba sokpa kai injury yaw padudi nana aingonda safe oye haibado 100% safe oye hoi brahang badudi adudi ai ko mai haidu no moi forces ne sir adu haibana te aina haibadi matona thaduoga thammaga kanamtagi mateng yaudabida central forces yeng la henbagumba adi matomda state forces thadu thammadra hangbane makhoi lan kapna bada injury shokadra shokodra hangba natte aduna sigi pose kai leibege haiba matamda maha adugi oinadi they are 100% safe ti haire emana adugi level du dadi aduna huji thanipan henjala bani sir sibau sida khangdre natraga akoi khangdi amna khangba ichamna leibadawna diplomacy sanabase sir officer oi haibe wani rajniti wala se somne hena order kanong khangdi haibe ge ipona mathamjalame haibe diplomacy sanaba matamde te hujikti amaju saudna matamde te indian nama oina haibe di manipuri mo oina khanbiranu hujikti indian oina khanbiro mapade changjal manipur se india se muthatnaba tawra abani adudi sir hujik indian oina khanbi mataw leire indian nama oina matam yaure huji aduna huji strict action law na bado saram tang tawbiro aduga mana adu ai am kan tawri adubo yam ai su yam kan tawri aduga mana kan kitang kan ngang padu ai su tawra ka tai mayam thadu o khodo pham thadu ai thadu hai tar su hai mak chathi ge kai na ma hai adu adu som na pham thadu pai thadu tabi wari sayam thambigro sir ge duty to fazana unified command in tawbiyo hai badu ne na akoina khara kan haizara me aduna tasena pen da basi yam di leire ai mayam da haizaning badi huzik akoigi kholau pulap akoi state forces sizal abani aduga yamna most important thing aina mayam da haizaning ba article 355 chatna dabra sir si huzik karino haiba matamda amit shah na su parliamenta there is the involvement of the external aggression laire se hairabani nia su hairabani sir article 355 chatna dabra hangbatam damda no there is no any paper like the article 355 chatna de na haire adu chatna di kumane chatna dri haim no sir kaigino haim matamda mapandi external aggression yaure haiba se amit shah su haigrabani adu amit shah na haibadi kumane adu man hairakpada amit shah gi yam source yam chawe makoi di yamna chau agency lei adu target aingon adu gi report lei adu sir thanipan sida leire bawdi external aggression lay khangdri sinadi sir adugi sir gi team se yam solabra haibagi pot amasu in thamjarami aduna akoi tasena hujiki laiba point sing da mana 100% safe already highly state forces se 100% safe ore ado makoi sum ngatang kapna matam injury thokpa duna sa aduna side ama thamkhraga makoi se chapchana cover tawri haibagi pot amdi thamai mana aduga hujik laiba ngasi gi thodok state forces sing sida tarak iba makoi na kuki terrorist sing sina tarak iba lan gi matang da nahan kuki akoi gi kuki terrorist sing sina micham praja mari hatpagi matang da commission ama inquiry commission ama semgani habai pot amdi thame sir akoi hujik akoi sada unabala isisu Mr. Kuldeep ta unabala lakpan natte laiba se unified command pariba security advisor unaba lakpani aduna songi power gi matung ina koi unaba lakpani Kuldeep haiba nupa se unaba lakpan natte na haijarame koina aduna hujik koina mayam amtang asengba chumba se mayam pulap khangminaba mathau tai aduga yam nungai taba tawriba hujik makoi hujik central forces moi duga akoina 60-80,000 central forces laire haiba se mahak na haipada report am puthore mana haibada adu aranbani 26,000 muktani lady se mapandagi changjal aise kun taruk muktani 26,000 muktani adu state ki forces tuga 35,000 duga punjal laga 50-60 mu oibe yai adu mapandagi changjal aibe se mayam na hariba 80,000 60,000 do natte only 26,000 ne haibagi pot ama thame mana adu taragadi Indian gi army forces dagi di home ministry gi makha oiro defense ministry gi okoiro akoi khangjai Indian gi forces se yamna kai haitare yamna advance oiba technology paiba weapon paiba kangu yamna advance oiba team ni adudi huji kuki terrorist se control tawbang ngamdrib se karigano akoi huji central forces sing se weak oire haiba yarabra na hangma matam adu sunna temu haire aduna kitang confusion di lehowe aina haije dobamna akoi aduna jet regiment gi matang da su manahan akoi gi proof mana proof pame haidi evidence myam moina tawi tabak tawi phabagi khoigi mapandagi changakpa sing yaure haibagi proof to pame adu proof to leira kan ngang doini adudi anjat regiment manga phabagi matang du da khoi proof su lei sir da dudi mina pidra so khoi laga pirage adudi sir na adudi kamendo thodra mapandagi changakpa lai haibado hujiki akoi na piraga uttora bra sir da na haiba matam da adudi piro haiba maliko piro haibani man haido aduna piro na hai aduna lai base masase kitang aina haijari se order pigre hai china natraga su any kuki terrorist ka samnaba sing so adum akan be action lawron order pigre hai
adu de somda bung tawrak tre adu di mai order se indabra haibi question duni amuksu lai doise mai order se indabra adu unified command se ma mu pai pai mi nei mu hai adu na koin uri badi ma maton da pai baduni manung da confusion ama lai basina sidagi hawbadi confusion lai base koi de praza da chamam na haleba aduna the main question is like akoi huzik layamiba forces sing matik chaba 26000 sina konadrabra aduga laiba sing sina konadrabra aduga makoi laiba sing sisu makoi da akan ba action law haibagi laitrabra aduga piraga su amu makoi na tawdabra haibagi marakta chamam na amdi laire abdi haizani adu chamam na si am thuna longthok kadabani aduna akoi huzik phongphong saribada manimore da tariba state police forces e huzik safe order bra hang matam da mahakna 100% safe order haibagi pot amdi thame hayeng to reinforcement ayo president mana unified command five sida meski side tegi ma da kanu taw matik chai lobra hoi baw ro role sida yes or no sida tam kan yam phajana chadre lawedi karigino haiba matam da chadre lawri se karigino haiba matam mana matik chadre haibadi mana thabak tawi haibagi tawdi haibagi natte ko ina chai chadi haibadi mana thabak tawram bi ai tawram da bi ai adu mapandagi changjalak pasing yaure haibase sibo haiba ngamde mamasana sibo number 1 number 2 da mamasa confused oi mana order se pirage haibadi mapan changjal iba sing sida terrorist sing sida kap action lawro akan ba action lawro haibagi order do pigre hai ado somda di lawro tabay mamido do myam noy tabira ba ngatani adu di mana power exercise to se mana habi individual bra haiba support am lakto netraga ma haida bra haibagi question do ne ba lakto ise adu there are the very big questions may acho questions later hai tai ngasigi unaru se wafam am khak thame mana zu thai thai dena kome adu taragadi magi ngasigi unaru bagi posi mana more gi thokdok si tasena mana control to ngamdre habsi mayak sengna ta ena lobi bra control tau basing ngam di hai basi akoi na aina hai badi manang magi pot ngasibo chatharak li basidi ma confusion di laire sima khange aduga natraga haining da bra hai basi madi laire diplomacy marakta kai sanari bano hai badi madi rastiti sanabam di thokta bane madi tasena haragadi government official ni sida rastiti gi amachu saudana ba tau matam nate as a perfect indian namo oina ai di ma masana mapani changjal pak terrorist yaure hai tar di ma adugi action da loga da bane ba aduda mana politics sanari basi karigino aisu akoi as a common person mo ni understand tau de adu ne haizani ngi di